Dispute laiduna nakalanigi marakta yamna kanna ngangkhanadingagi tanza asida Indiagi side-tagi Armeniada crore 2,000 gi mamal oigadaba pinaka rocket system yauba khusukolaising yonsingadori mayam pumnamakpu anoba video update amada amukka hanna taramnok siri ngasidi Armenia amasung Azerbaijan hairiba country anesi amukka suhanna ikukidringagi matam asida kuthoknaduna lairingagi matam asida Indiagi side-tagi khusukolaising Armeniada yonsilliba sigi matangda amuk yingminasi Ihananbada Armenia amasung Azerbaijan hairiba country asi USSR na kaithakhraba matung tonganba independent oiba country amamam hek oirakpa matam adudagi ngamkhaigi oiba chayenaba laiduna ngasi faubada adumak khanaduna laklibani Armenia hairiba country asina Christian singna namna khundaba country amakhangni aduga nakalamaromda Azerbaijan hairiba country asina Muslim singna namna khundaba country amakhangni Hauzi oina Azerbaijan hairiba country asida main oina support tawriba country humasi yumthangnaduna lairiba country Turkey Pakistan amasung yamna ngakpa maong amada Israel hairiba country asisu yauribani Israel gi maikaidagi Iran gi matakta airstrike chathaba matamda Azerbaijan hairiba mafam asigi airbassing sizinaduna lepa leitana adumak landaribani Nakalamaromda Armenia hairiba country asi Russia gi ally oiba country amakhangni masiga loinana hairiba country asi CSTO gi member amasu oiriba country amani hairiba country asida mamangdasu India gi maikaidagi radar system na chingba supply tawbasu laikre Atopa country singi support henmana maram oiduna hauziki oinadi Azerbaijan hairiba country asina Armenia hairiba country asidagi militarily yamna advance oiba henkre maram asina India gi khongthang asi hauzik lairiba fibam asida power balance tawnobagi damakta lokhatpa khongthang amani haina ikona lawbasu adumak yai Atopa point amadana Azerbaijan hairiba country asi Turkey amasung Pakistan hairiba country ni sigi ally oiba country amakhangni aduga handak pangtokhiba United Nations General Assembly da Turkey gi maikaidagi Kashmir gi issue raise tawrakpa madukdasu Pakistan amasung Azerbaijan hairiba country asina support tawribani India gi maikaidagi Armenia da khulaising pisinduna Azerbaijan amasung Turkey ni singba country sing asida message ama pibani hainasu aikoina uba yai India gi maikaidagi Armenia da khulaising yonba taragasu Azerbaijan hairiba country asi India gi oiba yengnabani haibasmaksu natri nakalamaromda Armenia da India na khusu khulaising piba taragasu Azerbaijan hairiba country asi gi sector kaya amada maruoina thaugi oiba sector asida India na paisa kaya ama invest tawri masini India gi oiba diplomacy gi lambi asi akoina kawroidaba wafam amadi Armenia hairiba country asigi partner oiriba Russia hairiba country asimaknasu Armenia da khaktanatana Azerbaijan hairiba country anima asida khulaising yolibani aroibada India na tawriba asi business amakhakni India gi oina sajariba khusukhulaising asi atopa country amada paisa lauduna yolibani Armenia hairiba country asina lairiba atopa country singi advance oiriba khusukhulaising asi lawbagi mahutta India khaktagi khulai asi lawbagi maram asisu India na sariba khulai asi ahongba mamal oibana makoigi lairiba budget aduga chanabadagi lawbani